ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨ ꯌꯨꯝꯕꯨꯔꯦꯜ ꯕꯤꯌꯥꯄꯔꯤꯒꯤ ꯁꯝꯔꯥꯠ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯔꯦꯞꯇ꯭ꯔꯦꯒꯤꯅꯤ ꯑꯉꯛꯄꯒꯤ ꯑꯀꯟꯕ ꯁꯥꯐꯨꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯃꯦꯁꯤꯟꯒꯨꯝ ꯃꯪꯁꯝꯗ ꯆꯞꯈꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯪꯉꯥꯏ ꯈꯪꯖꯟ ꯑꯣꯏꯅ ꯇꯧꯕ ꯅꯤꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯌꯣ ꯀꯔꯤꯒꯨꯝꯕ ꯍꯤꯡꯅꯤꯡꯉꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯃꯤ ꯑꯗꯨꯅ ꯁꯦꯡꯂꯕ ꯏꯪꯒ꯭ꯔꯥꯖꯤꯗ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯪꯁꯝꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯠꯄ ꯈꯨꯠꯄꯥꯏ ꯑꯗꯨ ꯈꯪꯀꯟ ꯀꯟꯅ ꯆꯞꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯕꯗꯨꯅ ꯐꯅ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯕꯁꯨ ꯑꯃꯝꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯁꯨꯅꯤꯜꯅ ꯃꯍꯥꯛꯄꯨ ꯊꯥꯡꯂꯒ ꯆꯦꯟꯅ ꯆꯦꯟꯅ ꯐꯛꯂꯥꯡ ꯃꯌꯥꯗ ꯆꯠꯂꯤ ꯃꯈꯣꯏꯅ ꯕꯪꯒ꯭ꯂꯥ ꯃꯅꯨꯡ ꯃꯩꯉꯥꯜ ꯌꯧꯔ ꯃꯇꯝꯗ ꯃꯥꯜꯇꯤꯅ ꯍꯥꯏꯔꯛꯏ ꯊꯥꯡꯕꯤꯔꯕꯁꯨ ꯌꯥꯔꯅꯤ ꯑꯩꯍꯥꯛ ꯈꯣꯡꯅ ꯆꯠꯄ ꯉꯝꯂꯅꯤ ꯗꯥꯔꯂꯤꯡ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯅꯤꯡꯉꯨꯔꯕꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯈꯤꯗ꯭ꯔꯩꯗꯤ ꯅꯪ ꯍꯦꯛ ꯌꯥꯗꯦꯗꯣ ꯑꯗꯨ ꯐꯔꯦ ꯅꯪ ꯀꯔꯝꯅ ꯋꯥꯟꯊꯈ꯭ꯔꯤꯕꯅꯣ ꯀꯥꯗ ꯆꯪꯂꯁꯤ ꯁꯨꯅꯤꯜ ꯃꯐꯝꯗꯨꯗ ꯑꯩꯅ ꯀꯔꯤ ꯎꯏ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯄꯨꯝꯅꯃꯛ ꯍꯥꯏꯒꯦ ꯁꯨꯅꯤꯜꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯜꯇꯤꯒꯤ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯀꯣꯜꯂꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯑꯩꯒꯤ ꯔꯤꯚꯣꯜꯚꯔꯒ ꯇꯣꯔꯆꯀ ꯈꯨꯠꯂꯛꯄ꯭ꯔꯥ ꯁꯨꯅꯤꯜ ꯍꯣꯏ ꯄꯣꯠ ꯑꯅꯤꯃꯛ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯤꯁ ꯑꯅꯨꯔꯥꯙꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯤꯁ ꯑꯅꯨꯔꯥꯙꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯄꯥꯈꯠ ꯂꯥꯡꯂꯤ ꯀꯔꯤ ꯑꯣꯏꯔꯝꯂꯕꯒꯦ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯤꯔꯛꯄ꯭ꯔꯥ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯤꯁ ꯑꯅꯨꯔꯥꯙꯥ ꯀꯅꯥꯒꯨꯝꯕ ꯑꯉꯥꯎꯕ ꯃꯊꯥꯆꯣꯏꯕ ꯃꯤꯒ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣꯝꯅ ꯎꯕꯤꯈꯤꯕꯗꯨ ꯃꯥꯜꯇꯤꯅ ꯑꯁꯦꯡꯕ ꯋꯥꯐꯝꯗꯨ ꯇꯥꯛꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯗꯣꯝ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯅꯨꯔꯥꯙꯥ ꯃꯄꯨꯡ ꯈꯔ ꯏꯪꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯃꯥꯜꯇꯤ ꯀꯥ ꯃꯅꯨꯡ ꯆꯪꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯜꯇꯤꯅ ꯕꯪꯒ꯭ꯂꯥꯒꯤ ꯌꯦꯅꯈꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯃꯝ ꯇꯣꯏꯅ ꯁꯨꯒꯥꯏꯅ ꯇꯝꯂꯛꯏ ꯑꯁꯦꯡꯕꯔꯥ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯒꯤ ꯑꯁꯤ ꯍꯛꯆꯥꯡ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯋꯣꯏꯕ ꯑꯃ ꯎꯍꯧꯕ꯭ꯔꯥ ꯅꯍꯥꯛꯅ ꯔꯦꯞꯇ꯭ꯔꯦꯒꯤ ꯑꯁꯤ ꯍꯛꯆꯥꯡ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯃꯤꯗꯨ ꯍꯥꯏꯐꯦꯠꯇꯅꯤ ꯍꯧꯕ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯒꯤ ꯃꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯃꯗꯨ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯑꯃ ꯃꯥꯜꯂꯦ ꯃꯦꯁꯤꯟꯒꯨꯝ ꯑꯩꯒꯤ ꯉꯛꯁꯝꯗ ꯃꯈꯨꯠ ꯈꯨꯠ ꯆꯥꯎꯗꯨꯅ ꯆꯞꯈꯥꯏꯔꯝꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯦꯡꯂꯕ ꯏꯪꯒ꯭ꯔꯥꯖꯤ ꯉꯥꯡꯉꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯁꯦ ꯉꯛꯄꯅꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯣ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯌꯣ ꯗꯥꯔꯂꯤꯡ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯅꯤꯃꯨꯟꯒꯤꯗꯃꯛ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯣꯛ ꯆꯤꯛꯀꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯚꯥꯞ ꯑꯃꯗ ꯂꯧꯔꯦ ꯁꯨꯅꯤꯜ ꯃꯁꯤ ꯃꯔꯗꯔ ꯀꯦꯁꯅꯤ ꯑꯗꯨꯒ ꯃꯗꯨꯃꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯍꯥꯠ ꯃꯥꯜꯇꯤꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯖꯦꯅꯔꯦꯜ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯈꯨꯠꯊꯥꯖꯁꯅꯨ ꯅꯍꯥꯛ ꯅꯊꯟꯇꯅ ꯀꯔꯤꯕꯨ ꯇꯧꯔꯨꯕ ꯉꯝꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯃꯦꯖꯔ ꯕꯜꯕꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅ ꯑꯇꯣꯞꯄ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯒ ꯁꯨꯅꯤꯜꯅ ꯃꯁꯥꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯃꯥꯜꯇꯤꯒꯤ ꯊꯣꯠꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯇꯞꯅ ꯊꯦꯡꯈꯤ ꯄ꯭ꯔꯦꯃꯤꯈꯧ ꯂꯥꯡꯂꯕꯅꯤꯒꯤ ꯀꯨꯝꯍꯩꯗ ꯍꯧꯔꯛꯄꯗ ꯃꯉꯥꯏꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯊꯤꯈ꯭ꯔꯕ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯨꯛ ꯂꯥꯎꯕ ꯃꯤꯔꯥꯎꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯃ ꯏꯅꯪ ꯅꯪꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯦ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨ ꯃꯤꯁ ꯑꯅꯨꯔꯥꯙꯥꯒꯤ ꯀꯥꯒ ꯊꯪꯅꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯀꯥꯗꯨꯃꯛꯇꯤ ꯅꯥꯇꯛ ꯃꯟꯗꯂꯤꯒꯤ ꯀꯂꯥꯀꯥꯔ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯔꯤ ꯂꯩꯔꯤꯕꯅꯤ ꯈꯨꯗꯛꯇ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯃꯥꯜꯇꯤ ꯈꯪꯍꯟ ꯍꯟꯗꯣꯛꯅꯔꯝꯃꯤ ꯊꯪꯅꯕ ꯀꯥꯒꯤ ꯊꯣꯡ ꯀꯌꯥꯃꯨꯛ ꯑꯃꯨꯛꯇꯗ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯐꯪꯉꯤ ꯃꯈꯣꯏꯅꯤꯁꯨ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯔꯤꯗꯣꯔꯗ ꯊꯣꯔꯛꯂꯦ ꯅꯥꯇꯛ ꯃꯟꯗꯂꯤꯒꯤ ꯃꯦꯝꯕꯔ ꯑꯌꯥꯝꯕ ꯇꯍꯥꯅ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯔꯤꯒꯤ ꯀꯥ ꯇꯪꯅ ꯆꯪꯁꯤꯟꯅꯔꯤ ꯃꯈꯣꯏꯅꯤꯁꯨ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯥꯜꯇꯤꯗꯤ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕ ꯃꯛꯇꯗ ꯉꯛꯈꯤꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯔꯥ ꯇꯥꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯊꯥꯖꯗꯕꯅ ꯃꯈꯣꯏꯅ ꯃꯃꯤꯟ ꯑꯣꯏꯔꯦ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯔꯦꯞꯇ꯭ꯔꯦ ꯏꯆꯪ ꯆꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯤꯌꯥꯒꯤ ꯁꯥꯡꯂꯕ ꯁꯝꯌꯥꯝꯗꯨ ꯃꯈꯨꯠ ꯈꯨꯗꯥꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯔꯤꯒꯤ ꯀꯥꯏꯔꯕ ꯃꯆꯤꯟꯕꯥꯟꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏꯕ ꯏꯒꯤ ꯆꯦꯟꯗꯨ ꯔꯨꯃꯥꯜꯅ ꯅꯞꯊꯣꯛꯂꯤ ꯃꯥꯏꯀꯦꯜ ꯔꯦꯞꯇ꯭ꯔꯦꯅ ꯏꯆꯪ ꯆꯪꯅ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ
Malti dia hujuk phau thajab ngamdri. Thajamandabana mamit noibita natna mapukning bo hanna temchin jaduna leiri. Sunil Korea lon khangi. Reptre namagi nupi taniabu chaiduna leiri. Kamnung duda atiti singdu pulap pullabdu buda hojuktuda ingraji dairi. Nang nasumna nasa palip si karigina. Yumsta atiti ma bulak labdi nang namahaki manakta nasa panduna hekta paikiba. Nati nang naisibu karibina lauduna aigi ijat karimta yengdriba noiba. Mayam siki mamangda nang naibu kaya da sobalabano. Haraga mukat kutsawduna tanyagi mamaida anirak thajalai. Sunil na ubuda mistania bhisa ki gaun masele maduna kupa thungdraba mahaki mathaba adu tangkhai mani singsing na ure mahaki mathaba to hendok thedong na chawe magi gaun gi maton du nakal lani da tangkhai da kai khai dorok lipatu ningdu yore maduna maram oiduna fining da selibadu singsing na kharam khai di ubo phangi punamasna haibadi mahaki ofjuk set chari be fizola duna kanagum nu pamabu irai laina kam girang yakai hangam gani haibani nang na suksing nagliba karigino Mrs. Tanyana senglabeng rajadhairi idea ti tisingda kari watpa leribagi karigum kudong chadab kari lelakti ko hainang lambatani aini chamcham namsta prabhakar gi phamung da phamma su udekta pokhang liba karigino nang na ibari madaba nam tawre khado samse haraga masam duma puroibagi achatpa khutpai dagi na tholame actor bet prakash barwana magi maruki film du ubuda yam nongai tan hangle kedore prabhakar Nangi chinbandu mataw karamna talibana. Mr. Reptre khang awduna agi kada sangle. Matamadura mahaki nupi se agi phamungda phamlamadu uda masa thakthak ningnek da sawgle. Dugi khan thadana magi nupi da phuda natana agi chinbana sukta thajalakhribani. Asengmadi mistania agi kada karigumba warpa leilak praknabatani. Mr. Reptre de dubo hojik phaw sawkhibna masadu thakthak ningle. Maltina mapu munmuni yengmuda Bab lan lauraduna. Madam Malti. Adom na ibu aduk mun yung biriba karigino. Nati kanagumba nupi amana ranba lambi da chalavadi. Madu mapru ibu ori buduna tingbangam bagi dikaram ta later brane. Adongi mapung phaba dikar karigi later dagi. Aduga ina adom mun yung jabagi maramdi. Hojik dagi pungkhaya magi mamangda. Adongi thawa yaudra basi bakjang kanagumba atopa graba siman ba mani chingdana pukibu hawe. Kari haiba. Aigi thawa yaudra bakjang haiba. Ngai haki mamangda leramba sawbui maisado kamdongna no kudakta mangre. Madam Malti. Aidi adongi mangmaktada ichangchangna lebibsdi. Adomna aigi asibak changbo mataw karamna topa graba sisingna chingdana pukiba biribana. Aina haribasa sengmani Mr. Reptre. Atopa graba sisingdo makoy anini. Makoy yamana aigi ngaksamda mesingi mataw makut kutchawdana sapsindana thamlaga atopa maduna adongi hakchang chingdana pukibado ayang imit magna horibani. Bharat basi singna ikhoidagi hena nabiswas oi haibsi ayak hanadi khanglamde. Ngahaki mamangda Miss Anuradhana angakpa sa amu ui hairi. Aduga hausikna adomna kanagumba gravasi ani makoygi amana adongi khawri melami aduga amana aigi thawa yaudra hakchang chingdana pokiba uhawi hairi. Mayam masibo ithokpa yabrane. Hausiktada Malti mapuning phathajari. Maramdi kyarak ana honaduna su kana amatana mahaki wadu thajaba leiraroi. Maramdi Mr. Reptre di mamang maktari sangchangna lebli. Chalase atiti singi karigumba warpa leitre. Mr. Reptre na magi nupi hari. Aduga mahaki makhudang paiduna Prabhakar gi kaadagi thokre. Makoy gi kaada muna changlaba matungda Sunil na Malti dangle. Darling, aseng babang Mr. Reptre gi sibuk jang ukifrane. Madu karigumba mahaki duplicate. Haibadi magi charuna saba muti kati uram loitrane. Nahak phawuna igi wasi thajaba ngamdri Sunil. Malti na mathwai wan hairi. Aduga makukta Sunil gi matam bakta thamlaga upai leitrabada sadugi taina pham leitraba sawadu mathanta nemthajana bonarame. Mr. Reptre na mahaki nupibu makut samduna makoy gi bedroom da lagminare. Bedroom maduda makoy ani natuna kana amta leite. Magi nupi gi mananganda kupang na fe tharaga Reptre na. Darling, ibu son ganune. Na khangliba natro. Tha humuksi ai ahing mataning thina tumaktre haiba. Aina mit pangna lelingi matam pumbada nakpui nakta leba pami. Nangni nakta leraga
ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯔꯝꯈꯩ ꯃꯦꯡ ꯇꯥꯕꯒꯨꯝ ꯇꯧꯋꯦ. ꯍꯣ ꯃꯇꯨꯡꯗꯩ ꯆꯦꯛꯁꯤꯟꯖꯔꯒꯦꯁꯦ. ꯑꯗꯣ ꯅꯪꯅ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯉꯁꯤꯐꯥꯎ ꯍꯥꯏꯈꯤꯗꯦꯅ. ꯍꯧꯈꯤꯕ ꯊꯥ ꯑꯍꯨꯝꯗꯩ ꯅꯤꯡꯊꯤꯅ ꯇꯨꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯗꯣꯝꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯔꯒꯦ?